Indigenous Pillar October 3 miyamda khusinaragani Kuki singna yellow puruk kharabu all Kuki gi mingthol pisinduna Aranba Puwari Semnaba hotnari haina Federation of Haumina phongdokre. Malemgi miyamda lamdam asigi yellow missing masak taktuna thamnaba Federation of Haumina miyamgi matenga loinana Saumbung kabui khunjawda sariba yellow humi yek salai singi Indigenous Pillar lagliba October 3 miyamda khusinaragani haina Federation of Haumigi President Sapamcha Jadumanina phongdokre loinana Kuki singna lamdam asigi yellow puruk kharabu all Kuki gi mingthol pisinduna makhoigi kanglupta chingchinaba honabaga loinana Aranba Puwari Semnaba honari haina maral secret Imphal gi Kabo lekai laiba lup asigi mayai loisangda pangthokpa pawmi singa unaba amada Sapamcha Jadumanina hai miramdagi changlakpa Kuki foreigner singna Missing yam khalaktu lamdam asida makhoigi maram ama semnaba matam kayagi mamangdagi aronba lalong kaya chathaduna laki lamdam asigi lahumi yek salai leiba phuruk kayabu Kuki kanglupta singchinduna Aranba Puwari kaya amasu semgalagli masida natana Kuki kangluki ming hakpa pillar singda yek salai leiba lamdam asigi yelahumi phuruk oiriba aimol anal tiru chote koirau koireng kom lamkang maring Moyon Monsang Amadi Urumbo Haptinduna Pillar Yungli Paliba Yellow Purp Singna Makoi Kuki Kanglumna Test Singdok Palekre Kuki Singna Fana Honorable Sumadu Mai Pagloi Mahangna Makataraduna Yek Salaicha Oiba Purup Singasi Kumdali Singani Kulumdogi Me Humdagi Thorakiba Irang Achida Makoi Singasi victim Oinaba Kuki na Aronba Thausil Chatari Masi Federation of Haumina Yamna Mangtongna na Ubadagi Manipurgi Sing Amadi Tampagi Mapangkayada Kumdali Sing Aniga Tarama Pandagi Hauna Aikwegi Ipa Isja Imari Masak Kangminaba Know Your Confidence Haina Know Your Identity haiba timda mifam kaya chathaduna lagdi masimangna Kuki ge Aronba agenda adu maithiba piduna laki lana sida masimana oiriba haurak mi sing masak khangna chatminaduna awa ana khangminari lamdamasi gi mi sing yamdadraba haurak mi purumasa singbusu kananaba amadi apunmagi saktam thamnaba yumbi asi yungnaba hotnabani haiki Manipur conflicts asi court ki rai amana thorakpani haiba Amit Shah gi statement ngasi su hongdri kanglup ani gi marakta leiriba thajanadaba asi koktuna athubada ingtapal laklagani haina Amit Shah na phongdokre Manipur violence ki matangda Union Home Minister Amit Shah na kanglup ani gi marakta leinariba thajanadaba koktuna athuba matamda Manipur da mapungphan ingtapa hanjilaklagani haiba gi thajaba phongdokre amaromda Manipur gi irang asi court ki rai amana thorakpani haiba Amit Shah gi statement ngasi su hongdri Kerala gi Kochida leiba Lulu Bolakati International Conference Center da ngarang pangthukiba Manorama News Conclave hawdokpagi thoramda Union Home Minister Amit Shah na mathaki wafam asi wahang amagi pakhumda phongdokladuna mahangna hai Manipurda BJP lengak lakraba matung sahi taruk state asimakta da ban lekhide strike lekhide amadi ethnic violence amada thokide adubu court ki warep amana Manipurda kangluki oiba hingsa gi thodok tholakkibani Manipur violence asi dharamaga mari amata leinade masi ethnic violence amani haina su phongdoki Amit Shah na makha taraduna maruoiba opposition party ama oiriba Congress lengak matamda Manipurda hena sathiba ethnic violence sing thoki hingsa gi thodok sing adu sahi amaga makhai natraga sahi ani makhai di adumak chataki masi pumna mangna ukrabani haudik Manipurda ingtaba handilakpa hore haiba wafam thamladuna Amit Shah na hai mungnariba community animaka Union Home Minister na tongan unaduna marirak wari sanakre amadi apunbagi mifamchu pangthokre atuba matamda Manipurda mapungphana mahautsagi phibamda hanjilakpa ngamlagani aikhoigi ahanba pandamde ingtaba hanjilakpa haibasini madu hauditi phangba ngamlagle lengak asina awang nongpok lamdamgi lal haulup singa agreement kungi mathakta sign tawnaduna miyoi 10,000 rom khulai thadoktuna mahausagi punsida purakpa ngamkhre adubu khulai thadu yadaba singadi wari sanaba oithokte lalhauba singna khulai thadoktuna constitution gi framework manungda laklaba matamda maduda wari sanagani haina su mahangna phongdoki delimitation ga mari leinana hangba wahang amagi paukumda Union Home Minister Amit Shah na hai delimitation gi matangda Tamil Nadu da singnaba amadi charangnaba thokhalliba adu tasengna yumpham yaudabani delimitation gi matangda state asigi miyamda singnaba ama pokhalliba adu tasengna state asida paksana senja thumdagi thabak chathariba lo leitabaga pangkhak oiriba pumnamak adudagi miyambu nathaiduna thamnaba thawrangni amadi state asigi chief minister na mahaki machanupa bu chief minister oihanba yanaba honarakpani
Leibak asigi oina mikok thibagi thabak kumda 2023 mapung phana loisingani mikok thiba thabak loiraga matung delimitation gi act implement tawgani leibak asigi southern testing da delimitation gi thabak chathabada aranba thabak amata tawrei hainasu southern testing gi voters singda mahakna thajaba thamki Miyoi khujok kharana puwari bu lana semdokpana phurumasel nungsinadaba hengalagli haina KSA na phongdokre Chahi lising kayagi mamangdagi leijaraglaba kangleipaki puwari bu thengkhang kayarakta miyoi khujok kharana semdoktuna lagli masida natana school gi syllabus singda lamdamasigi puwari ga chanadaba amadi mapanlamgi history namna yaubana lamdamasigi phurumasel gi marakta thajaba watpa nungsinadaba nongmagi hengalagli asiguma tanja asi lauduna kanglei history bu mahairoi singna khanghandaba yade haiduna ahanba state level history competition pangthokpani haina kangleipak student association KSA gi general secretary Sanjoy Khulakpamna phongdokre Wapamasi ngarang khuyatongda leiba mahairoi lup asigi office ta pangthokiba pawgi mifam amada phongdokhibani mahakna makha taraduna tha asigi kunmari da Explore the history of Kanglaipak Manipur Haiba Timda ahanba state level Kanglaipak history competition pangthoklagani competition yawadaba mahairoi sina competition hawadaba pung ani watlingaida report tawgadabani pung ama watlingaida gate ki thonglongani competition asida category ahum thongna khaidoktuna category A da class 7 8 category B da class 9 10 amadi category C da class 11 amadi 12 thongna khaidoktuna category A amasung B na ayupung taradagi tarani toy fawa amadi category B gina nungthil pung amadagi ahum fawa pangthokani competition asi mark samagi multiple choice oigani loinana competition pangthokadaba mafam singna Imphal Center gi oina New Social Science Block MU Thobal gi oina Waikhomani Girls College Kakching gi oina Victory High School amadi Bisnupur gi CI College ni haina sanjoina phongdoki DMIS की official website governor na launch tokre Directorate of Management Information System DMIS official website amadi CMIS employee corner kauba web mobile application ngarang Manipuri governor Ajay Kumar Bahalana ngarang launch tokre Raj Bhavan da pangthokiba thoram amada employee corners app amasung official website launch toki ngarang launch tokiba application asina government employees singi pay slip, annual salary statement amadi service history asoiba lehendana access tawba ngamlagani loinana official website aduna directorate asigi thabak thoram sing amadi information miyam da phanganba ngamlagani launch tawbagi thoram aduda chief secretary Punit Kumar Goyal additional chief secretary finance Vivek Kumar Diwangan director MIS Dr. Sonia Oinam, State Information Officer, and Binod Amadi Atay Makok Thongbo Official Sing Charugyaki. Congress Mukta Bharat BJP na pangai haibani Manipur gi Lok Sabha Mikhalda miyam na para tambi khibadu BJP na kaudaba fai haina okram ibobi na phongdokre Congress Mukta Bharat BJP na pangai haibani handang Manipur gi Lok Sabha Mikhalda miyam na para tambi khibadu BJP na kaudaba fai haina CLP Lusingba hanagi Chief Minister o ibobi na phongdokre Manipur Pradesh Congress Committee MPCC na sinduna ngarang Imphal gi Congress Bhavan da pangthokiba hanagi Chief Minister Risang Kaising leikidabagi mapan chubaning sing kumon thoramda o ibobi na mathaki wafamasi phongdokhibani okram ibobi MPCC की President Kaisa Mega Chandra, Congress MLA Singh, MPCC की Lusingba Singh amadi Atay Pradesh Congress की Thaumi Kayana Laikidraba, Risang Kaising की photo da Laikatuna, Ikai Kumnab Utki. Term ahumlak thangna thangnana Chief Minister oiramlaba CLP Lusingba o ibobina hai leibak asida Congress laingak amu halakpa natraga halaktaba haibasi BJP na lepkadaba nate leibak miyam na lepkadabani democracy satpa leibak ama oina freedom of speech leiba maramna Panghai hairabasu leibak asida Congress Party ki laingak amu halakpa natraga halaktaba haibasi BJP na lepkadaba nate leibak miyam na lepkadaba phirepni Handak pangthokiba MP election da miyamna lepkiba warep phirep adu BJP na kaudaba phai mahangna makha taraduna India gi ahanba parliament mikhal da mai paktuna MP oirambata natana state asigi chief minister oina term kayarak pairam kiba Lusingba asina leikidaba si state asigi oina sauna mangjabani Lusingba asina hinglingai matamda state asigi apunbagi saktam ngaknaba kathoklamba sing amasung mahaki aroiba mikupta hairamba Manipur gi apunbagi saktam gi dama kaidongnungda compromise tawroidabani haiba wafam ngasigi mirol na kawroidabani hainaso o ibobina makata na phongdoki